Nagaland gi Chumau Kedimada Laiba Private Catholic University ama oriba St. Joseph University gi Department of English ta ngasi Manipuri Poetry Day English singni kunga mari pangthokkhre ngasi pangthokkiba thorom adu lakliba October 13 ta pangthokkadaba Manipuri Poetry Day gi mangoinana curtain raiser oina pangthokkibani St. Joseph University ki Department of English ki HOD oriba Dr. Thokchom Sunanda Devi na chair logduna pangthokkiba thorom aduda department asigi amadi atopa department ki mahairoi kayana masa masagi marolda ijaba saireng sing khudol tamnakhi thorom asigi chair logkibi amadi department asigi HOD oribi Dr. Thokchom Sunanda Devi na Meragi Thanil Numit Khudingi Malemgi Manipuri Taba Mafam Singda Pangthokliba Manipuri Poetry Day gi thorom asiga mari lenana department asina susinduna chahi kharagi mamangdagi chahi khudingi Manipuri Poetry Day gi thorom asi pangthoktuna lakli masigi saruk amba oina ngasi su thorom asi pangthokpa haina phongdokhi thorom aduda sarugya khiba mahairoi singna Manipuri lolgi Manipuri literature gi akhanaba poetry day ama leiba asi apenba phongdokpa galona Manipuri literature and poetry gi damak chawthoksai haiba wafam su phongdokhi